ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯖꯥꯇꯤ ꯀꯧꯕꯤ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯝꯅ ꯍꯩꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧ ꯑꯃꯕꯨ ꯍꯦꯛ ꯊꯣꯛꯂꯕꯗꯤ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯎꯁꯤꯟꯅꯔꯒ ꯆꯥꯗꯧꯒꯤ ꯊꯛꯇꯧꯒꯤꯗ ꯇꯧꯒꯟꯕꯤ ꯑꯣꯏꯕꯅ ꯃꯥꯕꯨ ꯍꯦꯛ ꯂꯥꯛꯄ ꯎꯕꯗ ꯑꯁꯤꯟ ꯑꯔꯥꯡ ꯍꯩꯕꯤꯁꯦ ꯂꯥꯛꯂꯦ ꯍꯥꯏꯅ ꯆꯤꯕꯣꯟ ꯂꯣꯟꯅ ꯉꯥꯡꯅꯒꯜꯂꯤ꯫ ꯃꯥꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯃꯆꯤꯟꯗ ꯉꯥꯡꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯌꯥꯎꯁꯤꯟꯕ ꯇꯤꯟꯅꯁꯤꯟꯕ ꯌꯥꯝꯅ ꯍꯩꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗꯨꯒꯤ ꯎꯁꯣꯞ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯟꯊꯣꯛꯄ ꯌꯥꯕ ꯃꯈꯩꯗꯤ ꯃꯟꯊꯣꯛꯁꯤ ꯍꯥꯏꯅ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯍꯦꯟꯁꯥꯡ ꯃꯟꯅ ꯃꯧ ꯑꯃꯅ ꯖꯥꯇꯤ ꯌꯥꯎꯕ ꯎꯗꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯧ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯖꯥꯇꯤꯗꯤ ꯎꯗꯦꯅ, ꯃꯥꯕꯨ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯟꯅꯤ ꯍꯥꯏꯁꯦ ꯈꯪꯗꯖꯥꯠꯂꯣ? ꯊꯦꯝꯕꯤꯅ ꯈꯪꯉꯝꯅꯤꯗ, ꯉꯁꯥꯏꯅ ꯑꯉꯥꯡ ꯊꯥꯔꯒ ꯍꯥꯏꯔꯨꯔꯕꯅꯤ, ꯊꯕꯛ ꯆꯤꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ? ꯃꯧ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯩꯉꯝ ꯇꯧꯉꯝꯗꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯇꯥꯞ ꯍꯦꯛꯇ ꯑꯣꯛꯂꯒ ꯇꯝꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯅꯦ, ꯃꯥꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯆꯥꯕ ꯊꯛꯄ ꯌꯥꯎꯔꯝꯗꯥꯏꯗ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯇꯝꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯦ ꯕꯤꯖꯦꯟꯇꯤꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯈꯨꯅꯤꯡꯗ ꯀꯛꯂꯥꯎꯅ ꯋꯥꯏꯗꯨꯅ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯑꯃꯨꯛ ꯃꯤꯅ ꯇꯝꯅꯔꯒ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯨ ꯇꯜꯂꯤꯀꯣ? ꯅꯪꯅꯦ, ꯅꯆꯤꯟ ꯅꯨꯡꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ꯫ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯕꯃꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯃꯥꯗꯤ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯆꯥꯔꯝꯗꯥꯏꯗ ꯑꯁꯤꯟ ꯑꯔꯥꯡ ꯐꯕ ꯁꯥꯗꯅ ꯍꯦꯛꯇ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯌꯥꯔꯦ ꯏꯃꯥ ꯁꯥꯕꯤ, ꯅꯪꯅ ꯏꯃꯥ ꯁꯥꯗꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯤ ꯂꯣꯏꯅ ꯈꯪꯅ ꯂꯩꯔꯕ ꯋꯥꯅꯤ, ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯏꯃꯥ ꯁꯥꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ? ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ? ꯑꯁꯤ ꯍꯥꯏꯅ ꯇꯝꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯨ ꯃꯟꯊꯣꯛꯂꯝꯃꯤ꯫ ꯕꯤꯖꯦꯟꯇꯤꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯄꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯧꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯧꯅꯥꯎ ꯑꯃꯅ ꯖꯥꯇꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯞꯂꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯍꯥꯎꯅ꯫ ꯇꯣꯛꯅꯔꯨ ꯌꯥꯔꯦ, ꯑꯥꯗ ꯂꯥꯛꯏꯍꯦ꯫ ꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯝꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯇꯧꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯖꯥꯇꯤꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯩꯁꯨꯅꯦ ꯉꯁꯥꯏꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ, ꯏꯅꯦꯝꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯂꯩꯔꯤꯗꯨꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯒꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄ, ꯑꯗꯨꯗ ꯄꯥꯛ ꯂꯥꯛꯄ ꯌꯥꯗ ꯇꯧꯕꯅꯤ꯫ ꯊꯕꯛꯇꯤ ꯑꯌꯥꯝꯕꯅꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯊꯦꯝꯕꯤꯅ ꯏꯟꯗꯣꯟꯗꯣ ꯉꯝꯗ꯭ꯔꯗꯤ ꯀꯣꯛ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ, ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯂꯩꯕꯁꯨ ꯅꯠꯇꯕꯁꯤꯗ꯫ ꯀꯩꯅꯣꯗ, ꯊꯕꯛ ꯌꯥꯝꯅ ꯂꯩꯇ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯍꯥꯏꯁꯤ ꯌꯥꯎꯁꯤꯜꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯛꯄꯗ ꯃꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯅꯕ ꯇꯧꯔꯒ ꯈꯔ ꯌꯥꯎꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦꯗ꯫ ꯊꯥꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ, ꯏꯅꯥꯎꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ, ꯌꯨꯝꯗ ꯐꯅ ꯅꯥꯇꯩ ꯆꯥꯗꯕꯗꯣ ꯃꯤꯅ ꯈꯪꯕꯤꯄꯣꯠ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯈꯔ ꯌꯥꯎꯍꯧꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅ ꯌꯥꯎꯕꯤꯅꯤ? ꯖꯃꯨꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯇꯣꯝꯕꯤꯔꯩꯁꯦ ꯃꯌꯨꯝꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯇꯦ, ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯒꯤꯁꯨ ꯆꯠꯇꯦꯗꯣ, ꯁꯤꯟꯕ ꯂꯥꯡꯕꯁꯨ ꯌꯥꯎꯗꯦꯗꯣ꯫ ꯑꯗꯨꯅ ꯍꯟꯗꯛ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯂꯨꯍꯣꯡꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯆꯪꯗꯗꯅ ꯀꯌꯥꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ꯫ ꯖꯥꯇꯤꯅ ꯑꯗꯨꯅꯤ ꯌꯨꯝꯗ ꯅꯥꯇꯩ ꯆꯥꯗꯕꯗꯤ ꯃꯤꯅ ꯈꯪꯕꯤꯔꯣꯏ, ꯌꯥꯎꯅꯤꯡꯗ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯈꯔ ꯌꯥꯎꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦꯗꯣ꯫ ꯊꯥꯔꯤꯛꯅ ꯌꯥꯎꯗꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯄꯨꯗ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯋꯥꯔꯤ ꯄꯪꯂꯤꯗ ꯂꯤꯅꯗꯨꯅ ꯊꯕꯛ ꯁꯨꯔꯤꯔꯥ ꯋꯥꯔꯤ ꯁꯨꯔꯤꯔꯥ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯔꯛꯇꯨꯗ ꯊꯕꯛ ꯁꯨꯕꯅ ꯁꯨꯕ, ꯋꯥꯔꯤ ꯁꯨꯕꯅ ꯁꯨꯕ, ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯡꯒꯜꯗꯨ ꯍꯦꯟꯁꯥꯡ ꯃꯅꯥ ꯁꯦꯝꯂꯤꯅꯦ ꯇꯧꯔꯤꯗꯨ ꯄꯨꯡꯅꯤꯜ ꯍꯦꯛ ꯅꯤꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯍꯧ ꯇꯧꯗꯨꯅ ꯍꯦꯟꯁꯥꯡ ꯃꯅꯥ ꯁꯦꯝꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥꯗꯨꯗ ꯖꯥꯇꯤꯗꯨ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯀꯥꯏꯒ ꯊꯣꯏꯅ ꯈꯟꯗꯦ, ꯌꯨꯝꯊꯪꯅꯕꯅꯦ ꯍꯥꯏꯅ ꯇꯧꯔꯤꯔ ꯈꯪꯗꯦ, ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯆꯦ, ꯏꯃꯥꯗꯣ ꯄꯥꯛꯅꯝ ꯆꯥꯅꯤꯡꯉꯦꯗ ꯍꯥꯏꯂꯦ꯫ ꯄꯥꯛꯅꯝ ꯑꯃꯨꯛꯇ ꯅꯝꯕꯤꯒꯦ ꯇꯧꯕꯁꯦ ꯉꯝꯗ ꯂꯩꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯏꯃꯥꯒꯤ ꯄꯥꯛꯅꯝ ꯍꯥꯏꯗꯣ ꯑꯝꯇ ꯄꯤꯖꯕꯤꯅꯕ, ꯑꯗꯣ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯈꯤꯇ ꯄꯨꯈꯤꯒꯦ ꯌꯥꯒꯗ꯭ꯔꯣ? ꯊꯦꯝꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯄꯤꯗ꯭ꯔꯦ ꯀꯗꯥꯏ? ꯄꯤꯔꯤ, ꯃꯥ ꯃꯇꯣꯝꯇ ꯄꯤꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯄꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯧꯔꯤꯕꯅꯤꯗꯣ꯫ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯄꯥꯛ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯤꯛꯅ ꯇꯥꯞ ꯍꯦꯛꯇ ꯑꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤ, ꯃꯤ ꯑꯍꯜꯒꯤꯅ ꯍꯥꯏꯔꯕꯅꯤꯅ ꯈꯔ ꯀꯣꯛꯄꯤꯈ꯭ꯔꯣ꯫
ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗ ꯑꯇꯩꯁꯨ ꯑꯃꯨꯛ ꯄꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤꯕ꯫ ꯌꯥꯝꯂꯕꯕꯨꯗꯤ ꯀꯩꯗꯧꯏ ꯄꯣꯠꯅꯣ꯫ ꯑꯗ ꯏꯃꯥꯅ ꯆꯞ ꯆꯥꯕꯗ ꯂꯩꯔꯛꯄꯅꯤꯅ ꯑꯇꯩꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯇꯣꯛꯂꯒꯦꯗ꯫ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯤꯒꯤ ꯃꯅꯦꯝ ꯑꯃꯨꯕꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯔꯨꯔꯤ꯫ ꯑꯗꯨꯅ ꯇꯍꯥ ꯇꯍꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯏꯃꯥ, ꯏꯟꯗꯣꯟꯗꯣ ꯄꯥꯛꯅꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯈꯤꯇ ꯄꯨꯈꯤꯒꯦ ꯍꯥꯏꯔꯤꯕ꯫ ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯈꯔ ꯀꯣꯛ ꯍꯦꯛ ꯄꯨꯈꯣ ꯀꯩꯗꯧꯔꯒꯦ? ꯑꯗ ꯃꯌꯥꯝꯁꯤꯁꯨ ꯑꯃꯨꯛ ꯄꯤꯗ꯭ꯔꯗꯤ ꯑꯍꯜꯗꯨꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯈꯖꯤꯛ ꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯣꯟꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯅꯤ? ꯊꯦꯝꯕꯤ ꯃꯅꯦꯝꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯖꯥꯇꯤꯁꯨ ꯃꯗꯨ ꯈꯪꯕꯅ ꯏꯃꯥꯕꯣꯛ, ꯑꯗꯨꯗꯤ ꯑꯁꯤꯈꯛ ꯄꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯖꯥꯇꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯨ ꯈꯨꯕꯥꯝ ꯑꯃ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯍꯣꯏ ꯄꯨꯔꯣ ꯄꯨꯔꯣ, ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ ꯑꯩ ꯄꯨꯔꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯅ ꯀꯨꯁꯤ ꯇꯧꯗꯨꯅ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯇꯩ ꯍꯦꯟꯁꯥꯡ ꯃꯅꯥ ꯁꯦꯝꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯥꯎꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯑꯗꯨ ꯈꯪꯕꯅ ꯃꯌꯥꯝꯗ ꯁꯥꯎꯗꯅꯕ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯟꯅ ꯇꯨꯅ ꯈꯪꯗꯕ ꯑꯃꯨꯕꯤꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯍꯥꯏ, ꯏꯟꯁꯥꯡ ꯃꯅꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔꯗꯤ ꯂꯝꯇꯨꯁꯤ ꯇꯥꯁꯤꯟ ꯈꯣꯠꯆꯤꯟꯗꯅ ꯇꯧꯔꯣꯅꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅ ꯂꯩꯔꯅꯨꯅꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯖꯃꯨꯅꯥꯅ ꯏꯅꯥꯎ, ꯏꯟꯁꯥꯡ ꯃꯅꯥꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯍꯌꯦꯡꯗꯒ ꯉꯟꯅ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦꯀꯣ? ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯩꯁꯨ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯃꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯃꯈꯣꯏ ꯇꯁꯦꯡꯅ ꯂꯥꯛꯇꯧꯕ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯤꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯊꯦꯝꯕꯤꯗꯤ ꯃꯅꯦꯝꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯌꯥꯅꯕ, ꯃꯤꯒꯤꯁꯨ ꯀꯥꯏꯗꯅꯕ, ꯃꯥꯒꯤꯁꯨ ꯐꯅꯕ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯦꯝ ꯑꯃꯨꯕꯤꯗꯤ ꯃꯁꯥꯒꯤꯗ ꯈꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯖꯥꯇꯤ ꯍꯥꯏꯕꯤ ꯑꯆꯤꯟ ꯑꯔꯥꯡ ꯐꯕꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯗꯨ ꯃꯅꯤ ꯃꯃꯧ ꯑꯣꯏꯔꯝꯂꯕꯗꯤ ꯆꯞ ꯆꯥꯅꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯥꯇꯤꯗꯨ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯑꯁꯣꯟꯕꯤꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯂꯩꯀꯥꯏꯗ ꯊꯕꯛ ꯐꯕꯤ ꯁꯥꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯅ ꯍꯤꯞꯂꯤꯕ ꯃꯅꯦꯝꯗꯨ ꯎꯕꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ, ꯃꯤꯒꯤꯅꯦ ꯇꯤꯡ ꯇꯤꯡ ꯂꯥꯎꯕ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯅꯦꯝ ꯉꯥꯛꯇ ꯑꯣꯏꯅ ꯐꯪꯉꯤ꯫ ꯑꯩꯒꯤꯗ ꯀꯗꯥꯏꯗꯒꯤ ꯀꯨꯝ ꯂꯩꯅꯥ ꯑꯃ ꯍꯦꯛ ꯏꯅꯦꯝ ꯑꯣꯏꯅ ꯐꯪꯉꯤ꯫ ꯃꯥꯗ ꯂꯛꯅꯕꯗ ꯑꯩꯁꯤ ꯃꯤꯔꯛ ꯇꯤꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯖꯥꯇꯤ ꯄꯩꯊꯣꯛꯂꯒ ꯎꯁꯤꯟꯅꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯦꯝꯆꯥꯅ ꯅꯥꯍꯦ ꯂꯣꯛ ꯈꯨꯔꯤ ꯈꯨꯔꯤ ꯇꯧꯅ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯖꯥꯇꯤꯗꯨ ꯑꯗꯨꯃꯛ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥꯗꯨ ꯇꯍꯥ ꯇꯍꯥ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ꯫ ꯖꯥꯇꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯥꯎꯔꯪꯅꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩ ꯏꯁꯥꯁꯦ ꯍꯤꯞꯃꯟꯗꯅ ꯋꯥꯔꯦꯅꯦ, ꯉꯥꯏꯍꯥꯛꯇ ꯐꯝꯒꯦ꯫ ꯑꯃꯨꯛꯇ ꯁꯥꯎꯔꯝꯃꯣ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯍꯣꯏꯁꯦ꯫ ꯖꯥꯇꯤ ꯃꯁꯥꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯅꯥꯕ ꯃꯅꯦꯝꯗꯨ ꯅꯥꯅꯤ ꯈꯣꯠꯅꯤꯒ ꯈꯟꯗ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯒ ꯍꯨꯒꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝꯆꯥꯗꯨ ꯃꯇꯣꯡꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯨꯗ ꯃꯃꯧꯅ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯇꯞꯅ ꯇꯧꯅꯤꯍꯦ, ꯅꯥꯏꯅꯦꯍꯦ ꯅꯪꯕꯨ꯫ ꯈꯔ ꯈꯥꯡꯉ ꯅꯥꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯃꯨꯛ ꯍꯤꯞꯀꯦ, ꯑꯃꯨꯛ ꯐꯝꯒꯦ꯫ ꯑꯩꯁꯨꯅꯦ ꯏꯃꯥ ꯁꯦꯟꯅꯕꯗ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯃꯧꯁꯨ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯕꯨ ꯁꯦꯟꯅꯕꯗ ꯄꯪꯋꯥ ꯋꯥꯖꯩ꯫ ꯏꯃꯥꯁꯨꯅꯦ ꯑꯁꯨꯝ ꯂꯩꯅꯤꯡꯕꯗꯤ ꯅꯠꯇꯦꯗ꯫ ꯖꯥꯇꯤ ꯃꯅꯦꯝꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯗꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯁꯥꯎꯔꯪꯅꯅ ꯍꯣꯅꯦ, ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯀꯣꯛ ꯁꯤꯗꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯁꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯁꯤꯕ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯟꯈꯤꯗ꯭ꯔꯅꯦ? ꯅꯣꯏꯁꯨꯅꯦ ꯍꯌꯦꯡ ꯃꯇꯝꯗ ꯌꯧꯔꯛꯂꯒ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯖꯥꯇꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯨꯝꯅꯤꯡꯕꯅꯤ꯫ ꯍꯣ, ꯃꯇꯝꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯣꯏꯕꯒꯤꯅꯤ ꯈꯪꯗꯦ, ꯅꯃꯧꯍꯣꯏꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯝꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯞꯅ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯕ ꯂꯦꯞꯇ꯭ꯔꯤꯕ ꯃꯅꯦꯝꯒꯤ ꯃꯅꯪꯒꯜꯗ
ꯃꯁꯥꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯅꯃꯧꯁꯨ ꯄꯦꯟꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯦ ꯏꯃꯥꯅ ꯀꯩꯁꯨ ꯄꯨꯈꯥ ꯂꯤꯡꯈꯥ ꯇꯥꯕꯤꯅꯨ ꯄꯦꯟꯗꯕꯒꯤꯗꯣ ꯍꯥꯏꯔꯤꯅꯤ ꯈꯟꯗꯣꯛꯂꯨ ꯑꯩꯅꯦ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯄꯥꯛꯅꯝꯗꯣ ꯑꯃꯨꯛꯇ ꯅꯝꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯖꯥꯇꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯦꯝꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯅꯍꯥ ꯃꯌꯥꯝꯗꯨ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯗꯨꯅ ꯃꯁꯝ ꯃꯅꯥ ꯑꯆꯣꯠꯄꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯀꯝꯁꯥꯅ ꯌꯦꯠꯆꯤꯟꯗꯨꯅ ꯃꯆꯨꯝ ꯇꯥꯗꯅ ꯌꯦꯠꯆꯤꯟꯅꯔꯒ ꯍꯦꯟꯁꯥꯡ ꯃꯅꯥ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯔꯥꯡꯅ ꯑꯌꯥꯝꯕ ꯁꯦꯝꯕꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯈꯨꯗꯛꯇ ꯁꯦꯝꯗꯕ ꯌꯥꯗꯕ ꯈꯔꯗꯅꯤ ꯁꯦꯝꯂꯤꯗꯨ ꯑꯗꯨꯃꯛꯄꯨ ꯊꯕꯛ ꯌꯥꯝꯗ꯭ꯔꯁꯨ ꯋꯥꯔꯤꯗꯤ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯊꯣꯏꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯇꯝꯅꯥ ꯅꯪꯅ ꯉꯔꯥꯡ ꯏꯅꯝꯃ ꯖꯥꯇꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯇꯝꯅꯕ ꯃꯤ ꯌꯥꯎꯕ ꯃꯥꯜꯂꯤꯉꯣ ꯇꯝꯅꯤꯡꯇꯕꯁꯨ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯃꯣ ꯕꯤꯖꯦꯟꯇꯤꯅ ꯅꯥꯎ ꯅꯪꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯒꯗꯒꯦ ꯑꯩꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯦ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯔꯤꯕ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯈꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯑꯩꯁꯤꯕꯨ ꯋꯥꯈꯜ ꯀꯌꯥꯝ ꯇꯥꯍꯟꯅꯤꯡꯂꯤꯅꯣ ꯅꯪꯒ ꯉꯥꯡꯅꯗꯧ ꯁꯔꯨꯛꯅꯦ ꯑꯩꯅꯦ ꯁꯝꯊꯤ ꯊꯤꯕꯥꯛ ꯈꯣꯠꯂꯒ ꯂꯩꯖꯒꯦ ꯍꯥꯏꯁꯤꯅꯤꯀꯣ ꯏꯆꯦꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯉꯝꯗꯧꯕ ꯃꯃꯤ ꯎꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯑꯗꯨꯝ ꯉꯝꯖꯔꯣ ꯏꯕꯦꯝꯃ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯅ ꯇꯝꯅꯥꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯖꯥꯇꯤꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯍꯦꯟꯁꯥꯡ ꯃꯅꯥ ꯁꯦꯝꯕ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯇꯝꯅꯥꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯇꯩꯁꯨ ꯌꯥꯎꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯩ ꯍꯥꯏꯕ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯂꯩꯁꯥꯕꯤꯁꯥ ꯅꯣꯏꯗꯤ ꯌꯥꯝꯅ ꯉꯜꯂꯝꯃꯤꯅ ꯇꯝꯅꯥꯅ ꯍꯣꯏꯅꯝꯃ ꯑꯩꯈꯣꯏꯗꯤ ꯃꯧ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯂꯩꯇꯕ ꯑꯗꯨꯅ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯍꯣꯏ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯊꯣꯏꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯝꯃ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦ ꯅꯨꯡꯉꯥꯏꯕꯅꯤ ꯅꯣꯏꯁꯨꯅꯦ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯂꯛꯈꯤꯅꯤ ꯏꯃꯥ ꯀꯧꯔꯒ ꯈꯪꯂꯛꯈꯤꯅꯤ ꯕꯤꯖꯦꯟꯇꯤꯅ ꯏꯅꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯏꯕꯦꯝꯃ ꯍꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯃꯥꯜꯂꯁꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤꯅꯦ ꯏꯅꯝꯃꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡ ꯇꯛꯁꯤ ꯁꯣꯟꯗꯧꯔꯤꯕꯅꯤ ꯊꯕꯛꯇꯤ ꯁꯨꯗꯅ ꯃꯥꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯊꯕꯛ ꯁꯨꯕ ꯑꯇꯩꯗꯤ ꯋꯥꯗꯦ ꯍꯥꯏꯗ ꯃꯕꯨꯛꯇꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯦꯛ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯍꯥꯏꯅ ꯊꯑꯣꯏꯅ ꯇꯥꯟꯅꯔꯝꯗꯦ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯑꯌꯨꯛꯇꯨꯒꯤ ꯆꯔꯥ ꯑꯃ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯃꯤꯒꯤ ꯎꯁꯣꯞ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯦꯝ ꯈꯔꯗꯤ ꯉꯥꯡꯗꯕ ꯌꯥꯗꯦ ꯈꯟꯅ ꯑꯗꯨꯃꯛ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯁꯤꯟꯅꯔꯒ ꯑꯗꯨꯃꯛ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟꯗꯨ ꯊꯣꯡꯗꯕꯤ ꯇꯣꯛꯂꯝꯃꯤ ꯎꯁꯣꯞꯀꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤꯁꯥ ꯀꯣꯜꯂꯤꯛꯁꯤꯗꯤ ꯅꯣꯏꯅ ꯈꯔ ꯂꯣꯏꯁꯤꯜꯂꯣꯅꯦ ꯋꯥꯔꯦꯍꯦ ꯆꯥꯕ ꯌꯥꯕ ꯆꯥꯁꯤꯜꯂꯕꯅꯤꯅ ꯖꯥꯇꯤꯗꯨ ꯊꯒꯦꯛꯂꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯝꯅꯥ ꯁꯥꯎꯔꯤ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯑꯍꯜ ꯂꯃꯟꯒ ꯁꯥꯗꯅ ꯂꯩꯁꯥꯕꯤꯁꯥ ꯀꯣꯜꯂꯤꯛꯁꯤꯗꯤ ꯅꯣꯏꯅ ꯈꯔ ꯂꯣꯏꯁꯤꯜꯂꯣꯅꯦ ꯀꯥꯏꯅ ꯆꯥꯕꯗꯤ ꯃꯁꯤꯗꯩꯁꯤꯗ ꯃꯕꯨꯛꯁꯦ ꯀꯥꯏꯕ ꯃꯈꯩ ꯆꯥꯅꯤꯕ ꯉꯁꯥꯏ ꯊꯕꯛ ꯇꯧꯕꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒꯅ ꯉꯥꯡꯁꯤꯟꯅꯔꯒ ꯑꯗꯨꯃꯛ ꯆꯥꯕ ꯉꯝꯃꯤꯕ ꯕꯤꯖꯦꯟꯇꯤꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯥꯒꯤ ꯋꯥꯕꯨ ꯑꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯁꯤꯗ ꯋꯥ ꯑꯣꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯂꯥꯛꯑꯣ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯊꯣꯏꯆꯥꯅ ꯍꯣꯏ ꯂꯥꯛꯑꯣ ꯏꯆꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯆꯥꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯟ ꯇꯥꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯖꯥꯇꯤꯒꯤ ꯃꯅꯦꯝ ꯃꯦꯝꯆꯥꯗꯨ ꯑꯅꯥꯕ ꯀꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯖꯥꯇꯤ ꯃꯅꯦꯝ ꯑꯅꯥꯕꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯒ ꯅꯨꯡꯉꯥꯏꯇꯦꯒ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯊꯕꯛ ꯉꯥꯏꯍꯥꯛ ꯀꯣꯝꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯝꯌꯥꯏꯗꯨꯗ ꯁꯥꯎꯔꯪꯅꯅ ꯅꯤꯡꯉꯣ ꯇꯧꯉꯝꯕꯤ ꯑꯗꯨꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯌꯥꯕꯅꯦꯕ ꯃꯃꯥ ꯀꯨꯝ ꯂꯩꯅꯅꯕꯤꯁꯦ ꯑꯩꯍꯥꯛꯇꯁꯨ ꯃꯥꯅ ꯁꯦꯕꯥ ꯅꯨꯡꯕꯥ ꯇꯧꯁꯤꯟꯕꯤꯔꯛꯂꯕꯗꯤ ꯏꯁꯥꯁꯦ ꯈꯤꯇꯪꯗꯁꯨ ꯋꯥꯕ ꯐꯗꯧꯅꯤ ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯃꯃꯥ ꯑꯅꯥꯕꯤ ꯑꯁꯤꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯑꯩꯅꯦ ꯀꯣꯛ ꯃꯩ ꯃꯝꯂꯦꯗ ꯑꯁꯤ ꯍꯥꯏꯅ ꯖꯥꯇꯤ ꯁꯥꯎꯔꯤ ꯁꯨꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯑꯕꯣꯛꯁꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯁ ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯩꯗꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯍꯣꯏ ꯑꯩ ꯆꯪꯂꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯔꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯖꯥꯇꯤ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅꯒ ꯍꯪꯒꯣꯏ ꯆꯥꯎꯒꯟꯕꯒ ꯃꯅꯦꯝꯒꯤ ꯑꯃꯥꯡꯕ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯒꯤ ꯐꯥꯎꯕ ꯌꯥꯎꯅ ꯍꯣꯠꯅꯕꯗꯨꯗ
मा साउनिंगबना लोइरबनी मपुरोइबा थांगंबसु माना संगबा मतंगददी माना अदुमक होनेजबनी अदुबु लाइरबनीना हिंगनबु होटनबदा सुनोमदबा यादबना ममाबु निंथीजनी यंगसिनबा संगदबनी जाति मनेमना अमांगबु सिचिनबा फनिकटु सुना सुना मचिंदा मुरुम मुरुम सोनबसु लेपलमदे अहिबुसिबु खया कुइना सुमाइना लाकनखिदौरिबनोने मिहुलसे ताकलक्तनने फिबु नमलगे हेक हाटनिको मचिंदा हाइखै हाइदोक्लोरगा तौहैदे खन्ना मुक्तुमिना लेखिरमी असुमना असुम फी सुना सुना वखल अमा लाक्लमी अहिबु मखा लेकाइगी माइबा साबा पुक्सु सुबा खुरा अमुदोंदुदा हाइरगा इमासे पुक्सु हलगा मतम खरा कक्सिलंबा यागद्रा हाइना हंगबदा फनी मादी मयामना हाइनबदसु हाइना हाइनबनी कानदी तंजा येंगलगा लेथोक्लदबा यादे अदुना थबें खांगसे ससत लोइसिनदबा यादे असी हाइना जाति तौरिबा थबक्तु सचत लोइसिलगा मिरक नारक येंगलगा माइबा साबा अमुदोंगिदा लाक्लमी माइबा अमुदोंसु मंगोलदा लैसाबी मचा अमागी सारै लैबगी कन्ना हंथनबा लाक्नदुना लैरमी मदु उबदा जाति मचिंदा तपना अस अइना लाक्लिसिबु मथांग अमा इचा चाद्रा मालेनी असी हाइना हेक संगसिनबा सुंगमदा लेपलगा दुमक लैरमी तंजादुदा माइबा साबा अमुदोंसु ममाय हाइफेट लैथोरकपदा जाति ओइरंबा अदुदा मथौदु तौना तौना हाइरक्लमी बेमा ननेमदु याद्रबुरो नंगना लाक्लिसे लांबी बोइनबा कौबा लाक्लिब्रो खुरासिमा ओंथोन थोकपा खुरागा वामता तानागे हाइना लाक्लिबनी अदु ओइरबदी असिदा संगसिलगा फमना ngayhakte ngaiba tariko hoi khura jati sangsilaga phida thariba adomda phamlami leisabi aduki saraidu ngaihak laknaraba tongda iren jana pharaduna lakminariba ahalsing aduga loinana adumak chatkirami makhoi hek chatkibaga maiba saba amudonna jati da onchilaktuna bema kari tana saibano khura ge hainabi thabakto adu imada mukta tawbidaba yadre kari hainabi none as amuk khangjinna sadana leiri ho khuragi pokli suraga mari marang hekta sudappido o bema madu oidi koire thadokiba madu afabana dekhana koire da thadokiba hera khura karimta chingnabinuda kanamta da haidok jare aduga asisu soidana papijage asi haina zati makona sel soidana papine haiduna ingi tawraklami madu ubada maiba saba amudonsu nokphet tawraktuna bema selgi wang aksunatida madu afanungai oidabaduda khura jingnabinu namongna soidana khurana haiba seldu bijageba aduga aimia nakong ani suna sudan jaroi hoida nangna do bahaidabanina kok hekta pangthuklaga loi adu nakong ani suhalakpadi yaroi ko suhanjaroi adudi khurana khangna dum hekta lakbirone hoi aina khangna dum laklagi adudi khura namausu haidok jakrage asi haina zati wai sangbagi sorama hondoklaga mayumda halaklami adumna numit adugi nongtheldu maiba saba amudondu laktuna memchaki mabok surini haina tawrami adumna nungti numit khudingi laklaga ngaihak mari marangdu paiduna hek yenglami asumna numit nini humni leiragadi manem ibe memchadu laikannaba ngamdana adumak leikhiramdi jati manem ibe ma aduna leitrabanina kap lauduna tawtrabadi mina karini haina khankhini khalaklami asum khalakpada wakalda kanade mirak naragi yenglaga chakhomdagi umorok machet amata mitpachida naisilhawdaba yade asi khana yamna thuna chakhomda changduna mirak naragi yenglaga umorok ama pheside yapsilami aduga thoklaktuna manemgi manakta phamduna lona mirak naragi yenglaga mipanda umorok machet ama haifet naisilaga morok sabagi mamitagi mapi tarakliba aduga mapachanana manem kawduna kapjarami mana tauribadu kanasu khangdabana ahal kharadi manemsi othokna ningzakre kaina hainabasu yaurami adubu akhangba kharadi pukningda tawjasari se haina khanabasu mayaurami adumna maya maraktudagi mamit mana singbi tamobina maga faminariba nupi aduda khuningna haife thengduna tapna chirol tawai kaiwai hairaklami to tawre semuni kapti kapningdana kappa thembada mitpana morok nisinbagi ngaksak nganglisi yengo ibe chana hoine aisu khangine yengdabana miche narabani yaudradi phajade khanna laklibani adune aisu asi haina makhoi anisu suza tawnaba duda nakalda phamliba aduna khawdemladuna tombina kaino ne noina hainaribaduna ibe chana nangna khangmanate ai kona tamlagi asumna khara kapsinna khara laushina tawduna poloibadu loikhirami mangkaraklaba matu
ꯑꯄꯤꯛꯄ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯟꯅ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯒ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯆꯔꯥ ꯍꯦꯜꯂꯗꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯔꯥ ꯍꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯈꯩꯗꯨ ꯑꯁꯤꯐꯝꯅꯤ ꯍꯥꯏꯅ ꯆꯪꯂꯛꯇꯨꯅ ꯇꯣꯏꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯅꯔꯝꯃꯤ ꯑꯍꯤꯡꯁꯨ ꯃꯤ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯂꯦꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯇꯥꯕꯗꯨ ꯑꯍꯜ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯒ ꯐꯝꯂꯝꯃꯤ ꯑꯍꯜꯁꯤꯡꯗꯨ ꯂꯥꯛꯂꯕꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯗꯨꯛꯁꯤꯜ ꯂꯥꯡꯕꯗꯨ ꯖꯥꯇꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝꯅ ꯁꯥꯎꯅꯤꯡ ꯂꯩꯔꯤꯉꯩꯗꯨꯗ ꯃꯦꯝꯆꯥꯒꯤ ꯃꯧꯄꯥꯗꯨꯒꯤ ꯅꯨꯄꯤ ꯃꯆꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯆꯣꯏꯕ ꯈꯔꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯄꯥꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯝꯃꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯌꯥꯝꯅꯗꯤ ꯍꯥꯞꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯁꯤ ꯈꯔꯁꯤꯅ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯌꯥꯎꯍꯜꯂꯣ ꯖꯥꯇꯤ ꯍꯥꯟꯅꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕ ꯑꯗꯨꯒ ꯁꯦꯜ ꯑꯆꯣꯏꯕ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯥ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯁꯦꯜ ꯑꯆꯣꯏꯕꯗꯨ ꯇꯥ ꯄꯥꯏꯈꯠꯂꯒ ꯑꯁꯤꯗꯕꯨ ꯀꯔꯤ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ ꯀꯥꯟꯅꯗꯦ ꯑꯉꯥꯡ ꯑꯆꯥ ꯑꯊꯛꯇꯨꯝ ꯂꯩꯊꯣꯛꯂꯨꯒꯦꯗ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯥꯇꯤꯒꯤ ꯃꯆꯜ ꯑꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯅ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯅꯦꯇꯣꯟꯁꯤꯅ ꯃꯅꯝꯃꯒꯤꯅꯦ ꯍꯥꯏꯅ ꯂꯩꯇ ꯍꯥꯞꯆꯔꯤꯕꯁꯤꯗ ꯏꯅꯝꯃꯒꯤ ꯋꯥꯉꯥꯡ ꯑꯗꯨꯕꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯍꯩꯁꯤꯡꯕꯤꯌꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯧꯖꯤꯛꯀꯤ ꯄꯣꯇꯥꯡ ꯆꯩꯇꯥꯡꯁꯤꯗ ꯑꯁꯤꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯑꯁꯤꯅꯗꯤꯅꯦ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯐꯝꯗꯨꯅ ꯇꯥꯔꯝꯕ ꯊꯦꯝꯕꯤꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯏꯅꯥꯎ ꯅꯪꯁꯨ ꯇꯣꯛꯂꯣ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯁꯨ ꯅꯅꯝꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯔꯅꯨ ꯃꯤꯅ ꯇꯥꯔꯒ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯃꯣꯠ ꯀꯔꯤꯝꯇ ꯃꯥꯟꯅꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯤꯅꯈꯤꯕ ꯇꯥꯔꯦ ꯍꯣꯏꯅꯝꯃ ꯖꯥꯇꯤꯅ ꯑꯍꯩ ꯑꯄꯥ ꯁꯥꯈꯤꯕ ꯃꯌꯥꯝꯁꯤꯅꯅꯦ ꯃꯣꯏꯅ ꯈꯪꯗꯅ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯅꯦ ꯍꯥꯏꯁꯦ ꯖꯥꯇꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯧ ꯊꯣꯛꯂꯤꯕ ꯃꯥꯅ ꯌꯨꯝꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯩꯅꯥ ꯎꯄꯥꯏ ꯂꯩꯇ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯃꯥꯅ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯅ ꯑꯃ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯍꯧꯈꯤꯕꯅ ꯁꯣꯔꯥꯠ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯇꯃꯨꯕꯤꯅ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯂꯩꯀꯥꯏ ꯆꯠꯄ ꯂꯦꯞꯇꯕ ꯖꯥꯇꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯧ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯃꯤ ꯇꯤꯟꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯕꯗꯨ ꯐꯖꯗꯦꯅꯦ ꯏꯃꯥꯕꯣꯛ ꯑꯩꯁꯨ ꯆꯠꯅꯤꯡꯗꯅ ꯆꯠꯄꯗꯤ ꯅꯠꯇꯦꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯆꯠꯄꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯅꯪꯅ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯩꯈꯣꯏꯒꯤ ꯅꯆꯦꯗꯔ ꯅꯆꯜ ꯅꯨꯄꯤꯔ ꯑꯃ ꯀꯣꯛ ꯊꯥꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯍꯦꯛ ꯆꯠꯊꯣꯛꯄꯗꯨꯗꯤ ꯐꯖꯗꯦꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥꯕꯣꯛ ꯑꯗ ꯏꯆꯦꯗ ꯍꯦꯛ ꯍꯥꯏꯕꯗꯨꯁꯨ ꯑꯍꯜꯗ ꯄꯥꯈꯣꯜ ꯁꯤꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯏꯆꯜ ꯅꯨꯄꯤ ꯑꯁꯤꯗꯤꯕ ꯄꯨꯔꯥ ꯏꯃꯥ ꯁꯥꯕꯤ ꯑꯗꯨꯅ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯍꯩꯕ ꯐꯥꯎꯕ ꯇꯜꯂꯤꯗ ꯍꯣꯏꯅꯦ ꯇꯧꯕꯒꯤꯕꯨꯗꯤ ꯂꯩꯅꯥꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕꯅꯤ ꯑꯗꯨꯅꯤ ꯑꯩ ꯍꯩꯅꯗꯦꯕ ꯇꯧꯕꯒꯤꯕꯨꯗꯤ ꯅꯃꯥꯕꯣꯛ ꯑꯩꯁꯨꯅꯦ ꯌꯨꯝꯁꯤ ꯑꯩꯅꯗꯤ ꯍꯥꯟꯅꯗꯤ ꯑꯍꯜ ꯁꯥꯗꯅ ꯁꯤꯟ ꯂꯥꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯁꯥꯕꯤ ꯑꯃ ꯍꯦꯛ ꯂꯥꯛꯇꯅ ꯏꯃꯥꯕꯣꯛꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯁꯤ ꯍꯥꯏꯅ ꯃꯤ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯖꯥꯇꯤꯒ ꯇꯃꯨꯕꯤꯒꯗꯨ ꯂꯩꯅꯥ ꯑꯃꯗꯤ ꯊꯦꯝꯕꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯋꯥ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯁꯥꯟꯅꯖꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯊꯦꯝꯕꯤꯗꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯁꯨ ꯇꯧꯕꯒꯤꯕꯨꯗꯤ ꯇꯥꯒꯤ ꯌꯥꯎꯅ ꯇꯥꯕꯗꯤ ꯅꯠꯇꯦ ꯌꯦꯅꯈꯥꯗ ꯎꯔꯣꯡ ꯁꯨꯝꯖꯤꯠ ꯁꯤꯠꯅꯗꯕ ꯂꯩꯔꯤꯗꯨꯗꯒꯤ ꯑꯁꯣꯝꯗ ꯊꯧ ꯊꯣꯛꯐꯝꯗ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯂꯧꯊꯣꯛꯄ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕ ꯉꯝꯗ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯐꯛꯂꯥꯡꯗ ꯍꯥꯏꯐꯦꯠ ꯊꯩꯖꯤꯟꯗꯨꯅ ꯂꯣꯝꯂꯒ ꯂꯩꯕꯅꯤ ꯃꯥ ꯑꯗꯨꯝꯅ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯀꯧꯔꯛꯂꯅꯤ ꯈꯟꯅ ꯇꯃꯨꯕꯤ ꯃꯃꯧꯅ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯥꯈꯠꯅ ꯖꯥꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯖꯥꯇꯤꯌꯥ ꯑꯩꯈꯣꯏꯒꯤꯗꯨ ꯂꯥꯛꯇ ꯃꯥꯜꯂꯤꯅꯦꯍꯦ ꯏꯃꯥꯕꯣꯛ ꯊꯣꯛꯂꯦꯀꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯁꯤ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯄꯥꯈꯠꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯇꯃꯨꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯧꯅ ꯇꯥꯔꯝꯂꯗꯤ ꯈꯟꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯕꯤꯗꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯈꯜꯗ ꯂꯣꯟꯅ ꯃꯤꯒꯤ ꯇꯨꯡꯗ ꯃꯤꯋꯥ ꯉꯥꯡꯅꯕꯅꯤꯅ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯕ ꯂꯩꯀꯥꯏ ꯀꯣꯏꯗꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯤꯟꯐꯪ ꯋꯥꯐꯪꯅꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯗꯣꯔꯤꯕ ꯅꯨꯄꯤꯅꯤ ꯋꯥꯈꯜꯗ ꯈꯟꯅ ꯎꯔꯣꯡ ꯁꯨꯝꯖꯤꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯖꯥꯇꯤ ꯃꯥꯒꯤ ꯃꯊꯧꯃꯛ ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯑꯆꯥ ꯑꯊꯛ ꯌꯦꯟꯗꯧꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯇꯣꯝꯄꯣꯛ ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ ꯍꯣꯔꯦꯟꯅꯦ ꯀꯕꯣꯛ ꯌꯦꯟꯕꯗꯣ ꯄꯣꯄꯥꯡ ꯄꯤꯔꯝꯕꯅ 2 ꯄꯤꯌꯨ ꯑꯗꯨꯒꯅꯦ ꯄꯣꯄꯥꯡ ꯄꯤꯔꯝꯗꯕ ꯃꯤꯈꯩꯅ ꯑꯃꯃꯝꯗ ꯄꯤꯌꯨꯀꯣ ꯏꯇꯩꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯗꯧꯕ ꯃꯥꯟꯗꯦꯗ ꯐꯖꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯗ ꯐꯖꯕ ꯐꯖꯗꯕ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯃꯊꯧ ꯑꯃꯇ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧꯀꯣ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯍꯣꯏ ꯐꯔꯦ
ꯃꯗꯨꯃꯗꯤ ꯅꯣꯏꯅ ꯈꯔ ꯐꯅꯕ ꯇꯧꯔꯣ ꯖꯥꯇꯤ ꯉꯥꯡꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯣꯏꯗꯅꯕ ꯇꯧꯈꯤꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯇꯣꯝꯄꯣꯛꯀ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯅꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯣꯏꯒꯤ ꯏꯇꯩꯃꯁꯤꯗꯤ ꯌꯥꯏꯍꯦ ꯌꯥꯕꯅꯤꯕꯣ ꯃꯥꯅ ꯍꯥꯏꯔꯛꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯇ ꯅꯣꯏ ꯏꯇꯩꯃꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯇꯧꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯕ ꯇꯥꯕꯅꯤꯕꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯇꯧꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯅꯦ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯗꯥꯏ ꯂꯩꯇꯦ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯕ ꯐꯪꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯇꯥꯁꯤꯟꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯤꯅ ꯍꯥꯏꯅꯕꯒ ꯑꯃꯠꯇ ꯇꯥꯁꯤꯟꯅꯗ ꯃꯇꯩꯃꯅ ꯇꯧ ꯍꯥꯏꯕꯗꯨꯃꯛ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗ ꯇꯧꯔꯝꯃꯤ ꯄꯣꯄꯥꯡ ꯄꯤꯔꯝꯗꯕ ꯃꯤꯇꯅ ꯀꯕꯣꯛꯇꯨ ꯃꯇꯨꯝ ꯑꯃꯃꯝꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯣꯄꯥꯡ ꯄꯤꯔꯝꯕꯗꯅ ꯀꯕꯣꯛꯇꯨ ꯃꯇꯨꯝ ꯑꯅꯤ ꯄꯤꯔꯝꯃꯤ ꯁꯣꯔꯥꯠꯇꯨ ꯂꯣꯏꯔꯗꯨꯅ ꯂꯝꯕꯤ ꯍꯟꯕꯗ ꯑꯍꯜ ꯑꯅꯤꯈꯛ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯉꯧꯅ ꯉꯁꯤꯒꯤ ꯁꯣꯔꯥꯠ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯣꯟꯊꯣꯛꯅꯕꯨ ꯇꯥꯈ꯭ꯔꯦꯅꯦ ꯄꯣꯄꯥꯡ ꯄꯤꯔꯝꯗꯕꯗꯅ ꯀꯕꯣꯛ ꯃꯇꯨꯝ ꯑꯃ ꯑꯗꯨꯒ ꯄꯣꯄꯥꯡ ꯄꯤꯔꯝꯕꯗꯅ ꯀꯕꯣꯛꯇꯨ ꯃꯇꯨꯝ ꯑꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤꯅꯦ ꯈꯝꯇꯣꯟꯅ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯤ ꯃꯤꯅ ꯇꯧꯅꯗꯕ ꯃꯈꯜ ꯑꯃ ꯍꯧꯗꯣꯛꯄ ꯉꯝꯂꯤꯕ ꯑꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯅꯦ ꯃꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯐꯅ ꯈꯟꯗꯣꯛꯄ ꯑꯍꯜꯁꯨ ꯃꯌꯥꯎꯔꯝꯃꯤ ꯑꯁꯣꯝꯗ ꯅꯨꯄꯤ ꯈꯔꯗꯤ ꯂꯝꯕꯤ ꯆꯠꯅ ꯂꯇꯥ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯇꯥꯈꯤꯗ꯭ꯔꯦꯗ ꯆꯥꯎꯕꯤꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯤ ꯑꯃꯅ ꯅꯪꯕꯨ ꯀꯩꯝꯇ ꯍꯦꯛ ꯈꯪꯗꯕ꯭ꯔꯣ ꯈꯪꯗꯦꯗ ꯍꯣ ꯀꯕꯣꯛ ꯌꯦꯟꯕꯗꯣ ꯄꯣꯄꯥꯡ ꯄꯤꯕꯗꯅ ꯍꯦꯛ ꯑꯅꯤ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯄꯣꯄꯥꯡ ꯄꯤꯗꯕꯅ ꯍꯦꯛ ꯑꯃꯈꯛ ꯄꯤꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯩ ꯋꯥꯈꯜꯗꯅꯣꯕ ꯆꯥꯎꯕꯤꯇꯣꯟꯅ ꯍꯩꯃꯥ ꯅꯣꯏꯗꯤ ꯌꯥꯝ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤꯅꯦ ꯑꯩꯗꯤ ꯃꯗꯨꯃꯗꯤ ꯎꯔꯨꯗ꯭ꯔꯤ ꯍꯣꯏꯅꯦ ꯃꯗꯨꯃꯛꯇꯤ ꯐꯖꯃꯟꯗꯦꯅ ꯃꯤ ꯑꯃꯅ ꯂꯥꯛꯂꯒ ꯌꯥꯎꯕꯤꯔꯔꯤꯁꯤ ꯐꯔꯦ ꯈꯟꯗꯅ ꯃꯣꯏꯒꯤꯗꯣ ꯄꯣꯄꯥꯡ ꯄꯤꯗꯕꯗ ꯀꯕꯣꯛꯇꯣ ꯍꯦꯟꯖꯤꯟꯅ ꯄꯤꯈ꯭ꯔꯒꯗꯤ ꯁꯦꯜ ꯃꯥꯡꯅꯤꯅ ꯇꯧꯔꯤꯖꯥꯠꯅꯤ ꯂꯇꯥ ꯁꯅꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯃꯥꯏ ꯖꯥꯇꯤ ꯍꯥꯏꯕꯤꯗꯣ ꯍꯩꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤꯟ ꯑꯔꯥꯡꯁꯤ ꯃꯥꯗꯤꯅꯦ ꯃꯃꯩ ꯃꯀꯣꯛ ꯑꯁꯤ ꯊꯣꯛ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯕꯅꯤ ꯃꯤ ꯑꯃꯅ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯆꯥꯛ ꯆꯥꯅꯕꯒꯁꯤ ꯃꯥ ꯌꯥꯎꯈ꯭ꯔꯗꯤꯅꯦ ꯍꯦꯟꯖꯥꯡꯒꯁꯤ ꯈꯨꯇꯣꯟ ꯂꯨꯞꯇꯕ ꯐꯥꯎꯕ ꯇꯜꯂꯤꯕꯅꯤ ꯃꯥꯅ ꯍꯦꯛ ꯁꯤꯟꯕꯗ ꯃꯑꯣꯡ ꯑꯃ ꯑꯣꯜꯍꯟꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ ꯆꯥꯎꯕꯤꯇꯣꯟꯅ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯃꯥꯅ ꯁꯤꯟꯕ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯨꯗꯤ ꯃꯣꯏꯅ ꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯂꯇꯥ ꯁꯅꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯣꯏꯔꯝꯂꯣꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯅꯝꯕꯤꯅꯕ ꯀꯅꯥ ꯂꯩꯄꯣꯟꯇꯦ ꯑꯁꯤꯒꯨꯝꯕ ꯁꯤꯟꯕ ꯈꯥꯏꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯈꯔꯗꯨ ꯖꯥꯇꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯖꯥꯇꯤꯗꯨ ꯃꯃꯥ ꯂꯩꯇꯕ ꯃꯇꯝ ꯈꯔꯗꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯄꯥꯡ ꯄꯥꯡꯂꯝꯕ ꯁꯦꯜꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯐꯝꯖꯥ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯜꯗꯣ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯅ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯝꯃꯤ ꯖꯥꯇꯤꯅ ꯃꯈꯣꯏ ꯃꯄꯥ ꯄꯣꯄꯥꯡꯒꯤ ꯁꯦꯜꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯂꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯝꯗꯧꯅꯤ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦꯗꯅ ꯃꯈꯣꯏ ꯃꯄꯥꯗꯅ ꯁꯨꯕꯗꯨꯅꯗꯤ ꯏꯃꯨꯡꯁꯦ ꯄꯨꯕ ꯉꯝꯗꯧꯕ ꯃꯥꯟꯗꯦꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯏꯃꯥꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯑꯁ ꯅꯈꯣꯏꯒꯤ ꯅꯃꯥ ꯀꯨꯝ ꯂꯩꯅꯅꯥꯕꯤꯗꯨ ꯂꯩꯔꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯌꯦꯡꯉꯨ ꯊꯪꯅꯕꯒꯤ ꯏꯃꯥꯕꯣꯛꯁꯤꯗꯤ ꯇꯤꯡ ꯂꯥꯎꯕꯅꯤꯅ ꯃꯁꯨ ꯃꯌꯥꯝꯁꯤ ꯃꯥꯅ ꯁꯦꯟꯅꯔꯕꯅꯤꯅ ꯏꯆꯦ ꯊꯦꯝꯕꯤꯒ ꯏꯇꯩꯒꯁꯦ ꯁꯦꯟ ꯊꯣꯛꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤ ꯑꯣꯏꯗꯧꯕꯁꯨ ꯅꯠꯇꯦ ꯊꯧꯉꯝꯕ ꯆꯨꯝꯃꯤꯅ ꯍꯥꯏꯒꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯖꯥꯇꯤꯅ ꯇꯞꯅ ꯅꯠꯇꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯁꯣꯝꯗ ꯃꯇꯝ ꯈꯔ ꯊꯝꯈ꯭ꯔꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯁꯨ ꯌꯦꯠꯂꯔꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯑꯗ ꯑꯁꯣꯝꯒꯤ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯒ ꯀꯝꯗꯧꯕ ꯑꯁ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯃꯈꯣꯏ ꯃꯄꯥꯅꯕꯨ ꯌꯥꯔꯦꯗ ꯍꯥꯏꯕꯗꯅꯦ ꯏꯃꯥ ꯍꯣꯏꯒꯤꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯉꯥꯡꯅꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯗꯨꯃ ꯐꯅꯕ ꯁꯤꯜꯂꯨ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯑꯩꯅꯦ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯒꯦ ꯑꯁꯨꯝꯅ ꯖꯥꯇꯤ ꯍꯔꯥꯎꯅ ꯅꯣꯡꯉꯥꯟꯕꯒ ꯃꯄꯥꯝ ꯆꯠꯇꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯃꯄꯥꯝꯗ ꯊꯝꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯍꯔꯥꯎ ꯌꯥꯕꯤꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯄꯥꯝꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨ ꯀꯟꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨ ꯂꯦꯝꯕꯗꯤ ꯏꯂꯦꯝ ꯂꯦꯝꯂꯝꯗꯦ ꯀꯩꯗ ꯂꯦꯝꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯁꯨꯖꯩ ꯅꯣꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯦꯜꯗꯣ ꯑꯁꯣꯝꯗ ꯃꯄꯥꯝꯗ ꯂꯣꯏꯅ ꯊꯩꯈ꯭ꯔꯕꯅꯤꯅ ꯑꯃꯠꯇꯁꯨ ꯂꯦꯝꯗꯕ ꯇꯥꯕꯅꯤ ꯊꯥꯡꯉꯝꯕꯅ ꯍꯦꯛ ꯍꯪꯂꯨꯔꯕꯁꯨ
ꯃꯆꯥ ꯑꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯈ꯭ꯔꯦꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯁꯨ ꯑꯣꯏꯗꯕ ꯉꯥꯡꯖꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯣꯝꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯒꯤ ꯑꯗꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯥ ꯆꯪꯈ꯭ꯔꯦ ꯄꯤꯔꯛꯎ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥꯅ ꯊꯥꯖꯗꯨꯅ ꯄꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖ ꯄꯤꯊꯛꯇꯤ ꯇꯧꯕꯤꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯖꯥꯇꯤꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯈꯤꯇꯪ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯆꯥꯅꯨꯄꯤꯅ ꯈꯪꯂꯛꯂꯒ ꯀꯔꯤꯅ ꯈꯨꯝꯗꯧꯔꯤꯁꯤꯕꯣ? ꯃꯣꯏꯅꯗꯤ ꯏꯁꯨ ꯑꯅꯤꯁꯦ ꯑꯁꯤꯗ ꯂꯩꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯇꯧꯕꯁꯤꯕꯨ ꯍꯧꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ." ꯍꯣꯡꯕꯅ "ꯍꯩ ꯃꯃꯥ, ꯅꯪꯅ ꯈꯪꯄꯣꯟꯗꯦꯅꯦ, ꯑꯩꯈꯣꯏꯅ ꯋꯥꯅ ꯃꯆꯥꯁꯤ ꯁꯦꯟꯅꯔꯤꯁꯤ ꯍꯌꯦꯡ ꯈꯤꯇꯪꯗ ꯃꯆꯥꯁꯤꯡꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯦꯒ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯉꯣꯜ ꯃꯆꯥꯅ ꯑꯩꯈꯣꯏꯒꯤ ꯆꯤꯔꯛꯄꯗ ꯂꯦꯞꯄꯤꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕꯒꯤ ꯃꯃꯜꯗꯨꯅ ꯏꯆꯥ ꯄꯤꯕꯒꯤ ꯏꯁꯨꯁꯤꯡꯁꯤꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯊꯥꯛꯇꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯏꯁꯨꯒꯤ ꯏꯁꯨ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯅꯤꯡꯉꯣꯜ ꯃꯆꯥ ꯄꯤꯕꯥ ꯃꯆꯥ ꯍꯥꯏꯗꯅ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯏꯁꯨꯁꯤꯡꯁꯤ ꯅꯨꯡꯁꯤꯅꯗꯅꯕꯅꯤ ꯀꯩ ꯀꯥꯟꯗꯕꯗ꯫ ꯍꯌꯦ ꯄꯪꯕꯤ, ꯅꯪꯅ ꯈꯪꯄꯣꯟꯇꯦꯅꯦ, ꯍꯌꯦꯡ ꯋꯥꯏ ꯈꯥꯡꯉꯦꯟꯐꯝꯗ ꯊꯥꯡꯗꯣꯛꯂꯝꯗꯥꯏꯗ ꯅꯤꯡꯉꯣꯜ ꯃꯆꯥꯁꯤꯡꯅ ꯊꯥꯡꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯥ ꯄꯤꯕꯥꯒꯤ ꯏꯁꯨꯁꯤꯡꯁꯤꯅ ꯊꯥꯡꯗꯣꯛꯇꯧꯔꯤꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯈꯔ ꯁꯥꯐꯒꯅꯤ ꯈꯜꯂꯤꯕ ꯖꯥꯇꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯁꯩꯗꯥꯡꯕ ꯑꯃꯒꯨꯝꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯋꯥꯗꯦ ꯍꯥꯏꯗꯣꯛꯇ ꯃꯕꯨꯛꯅꯤꯡꯗ ꯂꯣꯟꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯑꯋꯥꯕ ꯈꯪꯖꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯑꯃꯠꯇ ꯈꯪꯖꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯪꯉꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤ, ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯥꯗ ꯂꯩꯔꯛꯂꯤꯁꯦ ꯐꯅ ꯃꯈꯣꯏ ꯍꯌꯦꯡꯗꯤ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯨ." "ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯑꯥꯗ ꯏꯃꯥ ꯄꯥꯕꯨ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯣꯏ ꯈꯟꯅ ꯄꯥꯈꯠꯄꯕꯨ ꯃꯥꯟꯁꯤꯜꯂꯛꯂꯦ ꯑꯋꯣꯏꯕ." "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯃꯈꯣꯏꯗ ꯁꯨꯝ ꯊꯥꯗꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯗ ꯇꯧꯕꯅꯤ꯫ ꯅꯪ ꯍꯌꯦꯡꯗꯤ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯀꯔꯤ ꯀꯝꯗꯧꯔꯦ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯨ." "ꯍꯣꯏ ꯆꯠꯂꯨꯔꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯥꯇꯤꯗꯨ ꯃꯄꯥꯝꯗ ꯃꯆꯥꯁꯤꯡ ꯎꯅꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯟꯅ ꯋꯥ ꯍꯩꯕ ꯐꯥꯎꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯃꯈꯣꯡ ꯃꯈꯨꯠꯀꯗꯨ ꯀꯨꯏꯅ ꯏꯔꯨꯖ ꯃꯥꯏꯊꯖꯗꯕꯒꯤ ꯂꯨꯔꯥꯅ ꯆꯀꯥ ꯀꯥꯕ ꯃꯈꯩ ꯏꯐꯨꯜ ꯋꯥꯏꯐꯨꯜꯅ ꯄꯨꯡꯋꯥꯎ ꯃꯁꯥꯅ ꯆꯥꯗꯕꯒꯤ ꯆꯤ ꯏꯊꯨꯡ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯔꯤꯕꯅꯦ ꯇꯧꯔꯤꯕꯗꯨ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯊꯣꯏꯕꯗꯨ ꯃꯃꯥ ꯎꯕꯗ ꯍꯔꯥꯎꯅ "ꯏꯃꯥ!" ꯑꯍꯦꯟꯕꯅ "ꯏꯃꯥ!" "ꯏꯃꯥꯒꯤ ꯑꯍꯦꯟꯕ, ꯑꯊꯣꯏꯕ, ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ?" ꯑꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯕꯣꯛꯀ ꯏꯄꯨꯒꯅ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖ ꯄꯤꯊꯛꯁꯨ ꯇꯧꯗꯦ, ꯏꯔꯨꯖ ꯃꯥꯏꯊꯖꯗꯅꯁꯨ ꯇꯧꯕꯤꯗꯦ." ꯑꯍꯦꯟꯕꯅ "ꯑꯇꯣꯝꯕ, ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎꯗꯨ ꯇꯝꯅꯨ. ꯇꯝꯗ꯭ꯔꯗꯤ ꯀꯔꯝꯃꯥꯏꯅ ꯈꯪꯅꯤ ꯑꯩꯈꯣꯏꯅ ꯁꯨꯛ ꯋꯥꯅ ꯂꯩꯔꯤꯁꯤꯗꯤ." "ꯌꯥꯔꯦ, ꯏꯃꯥ ꯂꯣꯏꯅ ꯈꯪꯂꯦ." ꯇꯟꯖꯥꯗꯨꯗ ꯂꯥꯏꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯁꯨ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯕꯗꯨ ꯇꯥꯕꯗ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗ ꯄꯪꯊꯥ ꯊꯥꯖꯒꯅꯨ. ꯉꯁꯥꯏꯗꯁꯨ ꯅꯤꯡꯊꯤꯖꯅ ꯏꯔꯨꯖꯔꯤꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯕꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯄꯥꯏꯔꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏꯅ ꯍꯦꯛꯇ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ." "ꯏꯃꯥ, ꯑꯩꯗꯤ ꯅꯈꯣꯏꯃꯛꯅ ꯏꯆꯥ ꯑꯅꯤꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯝꯅꯤ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯕ ꯑꯁꯤꯗꯗꯤ ꯈꯪꯂꯦ ꯅꯈꯣꯏꯅ ꯏꯆꯥ ꯑꯅꯤꯁꯤꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯣ꯫ ꯅꯈꯣꯏꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕꯅꯤꯅ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯋꯥꯁꯤ..." "ꯌꯥꯔꯦ ꯏꯃꯥ, ꯃꯈꯥ ꯇꯥꯕꯤꯔꯅꯨ. ꯏꯃꯥꯒꯤ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯅ ꯖꯥꯇꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠ ꯆꯝꯂꯒ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯋꯥ ꯍꯩꯕ ꯇꯥꯗ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯈꯟꯅ ꯍꯥꯏꯐꯦꯠ ꯇꯥꯅ ꯁꯤꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯃꯇꯨꯡꯗ ꯑꯁꯤꯟ ꯑꯔꯥꯡ ꯇꯧꯕ ꯍꯦꯟꯃꯜꯂꯤ, ꯃꯇꯨꯡꯗꯗꯤ ꯑꯁꯤꯟ ꯑꯔꯥꯡ ꯐꯒꯅꯨ ꯍꯥꯏꯅꯁꯨ ꯆꯩꯔꯝꯃꯤ꯫ ꯖꯥꯇꯤꯁꯨ ꯃꯥꯅ ꯑꯁꯤꯟ ꯑꯔꯥꯡ ꯐꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯟ ꯑꯔꯥꯡ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯗꯅ ꯃꯁꯥꯒꯤ ꯁꯣꯏꯗꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫